Hoi mayam ngasi di tang kunmari ni Mars ki ningthaukawa numit nungthil ungdawaram gi pung manga tarakadore numit si chaidhar e numit kallingai da di yam sare chathokpasu ngamdre aduga ai na chatningba khara thapa mafam maitai khungang kaya ama leiri madu lamjing bina ba chatminagadaba sadhu baba su chingda baruni numit ki damakta mangjaunana nahan numit nini gi mamangda kakhre ado ai ithanda ama khoi aina lamba phangjaba migi mateng yaudana chatsaba yaba mafamda chatsanaba ngasi ju thokcharakpani ayaksu hangsit tang kuntarukti chingda kajaraga bhubongi kari ching recording tawjanaba documentation tawjanaba tharangjari ado aina ngasi lepchariba jaga si yamna maru oiba jaga amani lambi lamlong ahum phangbani ghas tola haina kawi aina lepchariba si aina bon tarapur da leijariba barak museum and library asamna bon tarapur dagi masi kilometer tarani thoi gumba laaba mafamni aduga ghas tola haibagi lambi lamlong ahum phangbasi ai paigi mafamda uchak sigi khongnang makhong sida auto pa khamiba kaidoriba akoigi lambi si awang pangna haiba yadre aswaida amuk thekchin tawraga yamna phajaba akoigi binakandi tea garden haigadra state haigadra gi akoigi kalen gi saraba matamda su akoigi mitsi hekta punging inghanba mawongda chingdum akoigi tumpak masa singda yetlom maikai akoigi sangtrik sangna leiba phajaba lambi sit nanba lambi da akoigi phaurega binakandi hairibasi masigi hojik ki oina di awang pangna haiga khriba lambi sida kilometer 13 chatlaga binakandi ghat yogodorimni binakandi ghat tagi di khwaina khangbire fuler tor tare adagi wangmada lakhipur leire fuler tor taraga di jiri bam yogiba yare sigi lambi ahum sidagi khongnang khong sidagi somda sisu hojiki oina di nokpok khijiktang panglabna haiga khrieraga akoigi adum thaiga kharaga kaino tawre china makha pangna haitare chatkriba lambi sina akoigi kilometer ahum chatlaga swadhin bazar hi yorani swadhin bazar hariba kaithen masaj musalman singi amal leirani adagi kuchu daram hairaga yorani aduga kuchu daram dagi daram haiba mafam amal lei daram si aina mamangda thamjagare madudagi jo bontarapur haijinba yare adagi horina koba akoigi hospital leiba mafam amal lei adudagi jo haijinba yare aduga somda sigi akoigi binakandi ghatagi laiba lambi 17 kilometer laiba sidagi somda nungsup pangna changriba lambi si the Sonai Bazar si Sonai Town si subnagi kilometer mari khaktang da Sonai Town si yaugadoribani ado Sonai Town si yaudringai da Waapokpi haidana akoigi maitai khun amma lei maitai leikai haitare maitai leikai do aina mamangda thengnajagiba numidang waram amada yamna nungsiba kaithel do maitai ngakta tawraga taw madu nungdang waram sida ai chachage na ai thokcharakpani ado ngasi Waapokpi da luxury basigi matung hayeng hangsit tagi di ai si atai khun atai chatpa ngamgani thajade ado imphal da thokchare eraga amuk mathangi ningdhamda lakpa ai mapu sembiba mapuna thaujan biradi mathangi ningdhamda andak ningdhamda changakpada amuk walhauri ba maitai khungang sing mathang chatpa ngamjaba ana yaudrawgadi adugi pandamda koi imphal thokchanaba thorangsu tawjaragani ahanbada ai hangsit bubon baruni kajarugani si koi labuk lamhang leiraga ghas tola haiba masi yam maru oiba maikai asomna maitai khungang leiriba mayam si sigi mafam jidagi sonai chatlaga silchar yaudoribani adagi akoigi
बिना कांदी खाट लोम दा चलेगा कोई मणिपुर न चिंग जिरी बाम न चिंग यौनगदोरी बनी याम मरु ओइबा घास तोला हाइबसिनी लंबी मंगनिंगाई लेते मसे लंबी थेखोई ना कोइना अदुम स्ट्रेट त लाकपनी अखोई स्ट्रेट दई लंबी अमा खक्ता दा मचा मचा फाइबदी फाइ अदुबु मेन रोड ओइनदी अखोई बिना कांदी खातगी चप चाना किलोमीटर 13 की अखोई कनो लई माइलस्टोन सिदई सिदई युंगी किलोमीटर 13 नि सि यामना मीसु चिनबा मतम अमददी मसी यामना मफम चाबा अखोई सेंटर अमा यामना मरु ओइबा सेंटर अमा सोइदना ओरकने लौजै आई हौजिक सोमदा अखोई चंगिबा सोनाई रोमदा आई सोनाई वापोकपी आई चंगजग हौजिकी अखोई घास तोलादुदगी खजिक्तंग अखोई किलोमीटर मखाई फारमोय मसी चंगसिलेरगा सोरोक्सदैस्ता अमजूर घाट आइदना थोंग अमा लेरे अमजूर घाटगी दी अखोई अमजूर घाटसी बंगाली मुसलमान सिंगी लमनी अदु हेक लांथोरगा खजिक्तंग लांथोरक बावो मुसलमान बंगाली मुसलमान सिंगी लेरी 3 किलोमीटर हाइना थाई अमजूर हारगा 3 किलोमीटर थाबा माइलस्टोन लम लेरे लबुक लमहांग लाल लगा लाई हौजी सोमन सोनाई सी नक्सिल ले देइदा खुनसी लेरे अमजूर थोंदु लाली एरगा अखोई चावरो चावरो बंगाली मुसलमान सिंगी कनो सिंग लमहांग लालागा चावरो चावरो मुसलमान की खुनसिंग फावरगा मयाई समना लागा सिदा अमुक थोंग अमुक लेरे सिना सोनाई ब्रिज सोनाई की थोंग आरगा खंगनबा सोनाई की थोंग दु यौरे आइदी भाव तादना सोनाई थोंग जे लांथोरे दो सोनाई थोंग लानबगदी सोनाई बाजार टाउन लेरमे अदा मैतै जु स्वाइ जे कया लेते कनो ngakta मुसलमान बंगाली मुसलमान ngakta अदा ओजा अमा थेंगनजरे ओजा मिंग सिबो आइसे मयेंग बम ngौबा आई हाई स्कूल की पथारबो ओजानी करी हाई स्कूल दे ओइ ओजा गोविंदनगर सिद्धबारी हाई स्कूल ओ आई खंजे ओ ए पंदमसिगी ओ कसार डिस्ट्रिक्ट ने लोइना आइगी मिंगसे अदुम खंगदबा लेके ओजा ngौबा हाइग्रदी हौजी थबक तगी पथारसो आई अंगांसिंग लाइक ताकुली थबक से अदुम तत्तना ओ करी सब्जेक्ट आई इंग्लिश ताई ओजा याम नुंगाई ओजा ना ताकपीबुदा ओजा सिदी करी अवांग तादोइरा सी अवांगनी ओजा ओ अवांग पांगना हाइगाखिब लंबी सिदा बिबिर ग्राम मैसि लेरगा बिबिर ग्राम लोरगा वापोकपी लानेबा चंदम लेकाई चिंगडोंग लेकाई ओ आई मरु ओइना ngasi je वापोकपी की कैथेल दो ओजा मनी मैतै ngakta ngaibodo मधु आई तौजे सोइदना फंगनी ओजा नुंगाई जे आई ओजा थेंगनद्रदि आई नंगरोय दबने ओजा थैंक यू ओजा ngौबा ओजा सोनाई थोंग हेक लांथोक्त्रिङैदा घास तोलादगी चंगकपदुदा गी अखोई सोनाई थोंग लांथोक्तना थोंजिन अखोई थोंगी हेक थोंखोंदगी अवांग पांगना हाइतारे लंबी से चेताले किलोमीटर अमा मखाय अनि लामगा सि बिबिर गाव हाइब्रो बिबिर ग्राम सि आई लांथोक चरे बिबिर ग्राम सिदि आई चंगजररोय ओ कैनोनी बिबिर ग्राम सिदा इन स्वीट मेमोरी ऑफ लेट डॉक्टर एल बाबा सिंहा हाइदना अमा कैनो तवी याम फजना मचा मसु सिंगना याम फजना मेमोरियल कैनो मूर्ति अमा स्टैच्यू अमा लै बिबिर ग्राम मनुंग सिदा अदो आई सिदगी खितंग चलगा सोमदा अवांग पांगनानी अदम लंबी से सिट नाना चलगा वापोकपी से किलोमीटर अमा फबातने यौरने वापोकपी यौरगा पाउदम जरके बिबिर ग्राम से नोम खुदोंग चाबदा लागा मसीदी अयुक अंगनबदा नत्रगा सुटी नुमिकुम नुंगदावरम नत्रगदी उपाय लेतबा अतै मतमददी युमदा लेनबो थबक इंगांग चथोकनदबो होइतागसु नुंसा सारिङैददी कनामता युमदा पोथानदना लेबा मपान थोंनदबा नुंगदावरम सिनि चपचाबा अइना वापोकपी सुम हाइदजरक्सिदा याम नुक्सीजबा अखोई लमरी लेरा अमसु चंख्री स्वाइजिबु बिबिर ग्राम चिंगिब्रो करी चिंगिगे सिदैजा अखोई मैतै मा इंदोन सिंह सिदी सी लंबीसिना करी ताखरीनो
ꯀꯔꯤꯌꯥ ꯑꯣ ꯃꯌꯥꯡꯁꯤꯡꯒꯤꯌꯥ ꯑꯦ ꯃꯨꯔꯤ ꯀꯕꯣꯛꯁꯤ ꯌꯨꯝꯗ ꯄꯣꯛꯄꯤꯔꯤꯔꯣ ꯁꯤꯒꯤ ꯇꯤꯅꯥꯂꯤꯁꯤꯗꯤ ꯀꯔꯤ ꯀꯧꯒꯦ ꯀꯔꯤ ꯍꯥꯏ ꯂꯨꯋꯥꯎ ꯂꯝꯕꯤ ꯍꯥꯏꯔꯦꯅ ꯑꯣ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ ꯑꯩ ꯀꯨꯂꯆꯟꯗ꯭ꯔ ꯁꯨꯔꯆꯟ ꯀꯩꯌꯨꯝꯅꯣ ꯑꯩ ꯃꯨꯇꯨꯝꯅꯤ ꯃꯨꯇꯨꯝꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯑꯥꯔꯃꯤꯗ ꯂꯩ ꯃꯤ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯦ ꯑꯣ ꯑꯦ ꯀꯩꯅꯣꯁꯤꯗꯤ ꯁꯤ ꯀꯔꯤꯅꯣ ꯄꯨꯂꯩ ꯍꯥꯏꯗꯨꯔꯣ ꯄꯨꯂꯩꯁꯤ ꯃꯄꯨꯟꯗ ꯀꯌꯥ ꯄꯤꯔꯤꯅꯣ 10 ꯑꯁꯣꯝꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯡꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒ ꯃꯩꯇꯩꯅ ꯑꯃꯨꯛ ꯂꯩꯔꯒ 10 ꯌꯣꯜꯂꯤꯕ ꯍꯥ ꯑꯣ ꯆꯥꯅꯕꯒꯤ ꯂꯧꯔꯤꯕ ꯍꯩꯃ ꯑꯣ ꯑꯗꯨꯗꯤ ꯃꯩꯇꯩꯅ ꯌꯣꯜꯂꯝꯃꯗꯤ ꯑꯩ ꯂꯩꯒꯦ ꯇꯧꯅꯤ ꯃꯣꯏꯗꯩꯗꯤ ꯂꯩꯔꯔꯣꯏ ꯑꯩ ꯄꯨꯕ ꯋꯥꯅ ꯌꯨꯝꯗ ꯄꯣꯛꯄꯤꯔꯤꯔꯣ ꯃꯨꯔꯤ ꯀꯕꯣꯛꯁꯤꯕꯣ ꯏꯁ ꯅꯨꯡꯁꯤꯔꯦꯗ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯕꯤꯕꯤꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯗꯨꯀꯥꯟꯒ ꯂꯩꯔꯛꯇꯥꯔꯤꯅꯦ ꯑꯣꯖꯥꯗꯤ ꯀꯔꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯑꯣꯖꯥ ꯑꯩ ꯆꯍꯤ 34 ꯁꯨꯔꯦ 34 ꯑꯣ ꯌꯥꯝ ꯍꯤꯡꯕ ꯌꯥꯔꯤ ꯍꯥꯟꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕꯤꯔꯝꯕ꯭ꯔꯣ ꯍꯣꯏ ꯇꯧꯔꯝꯃꯦ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯑꯥꯔꯃꯤꯗ ꯑꯦ ꯔꯤꯇꯤꯌꯥꯔ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯤꯅꯤꯅꯦ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯑꯩ ꯊꯝꯕꯥꯜꯖꯥꯎ ꯀꯧꯏ ꯊꯝꯕꯥꯜꯖꯥꯎ ꯀꯩꯌꯨꯝꯅꯣ ꯁꯟꯅꯣꯡ ꯑꯣꯖꯥ ꯌꯨꯝꯂꯣ ꯁꯤ ꯍꯣꯏ ꯑꯣ ꯁꯠꯆꯥꯎ ꯁꯥꯔꯤꯁꯦ ꯑꯣ ꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯋꯥꯄꯣꯛꯄꯤꯒꯤ ꯀꯩꯊꯦꯜꯗꯣ ꯑꯃꯨꯛꯇ ꯃꯌꯥꯝꯗ ꯎꯠꯆꯒꯦꯅ ꯑꯗ ꯑꯩ ꯂꯥꯛꯆꯕꯅꯤ ꯑꯗ ꯂꯝꯕꯤꯁꯤꯗ ꯕꯤꯕꯤꯒ꯭ꯔꯥꯝ ꯍꯥꯏꯕꯅꯤꯀꯣ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯕꯤꯕꯤꯒ꯭ꯔꯥꯝꯁꯤꯕꯨ ꯌꯨꯝꯅꯥꯛ ꯆꯥꯝꯃꯒ 10 ꯂꯩ ꯏꯁ ꯌꯥꯝ ꯂꯩꯅꯦ ꯑꯩꯈꯣꯏꯅ ꯁꯥꯡꯉꯤ ꯁꯣꯅꯥꯏ ꯊꯣꯡꯗꯒꯤ ꯈꯤꯇꯪ ꯍꯦꯟꯗꯣꯔꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕ ꯃꯥꯜꯂꯤꯅꯦ ꯑꯣ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯥꯔꯣ ꯊꯕꯛ ꯁꯨꯔꯤꯁꯦ ꯏꯆꯥꯅꯨꯄꯥꯅꯤ ꯑꯣ ꯏꯁꯤꯡꯒꯤ ꯀꯅꯦꯛꯁꯟ ꯂꯧꯁꯤꯟꯕ ꯑꯣ ꯑꯦ ꯏꯁꯨ ꯅꯨꯄꯤ ꯐꯖꯕ ꯑꯃꯁꯨ ꯂꯩꯅ ꯑꯣ ꯐꯅꯤ ꯑꯩ ꯋꯥꯄꯣꯛꯄꯤꯗ ꯑꯃꯨꯛꯇ ꯆꯠꯆꯒꯦ ꯑꯁꯤ ꯇꯧꯔꯤꯁꯦ ꯕꯤꯕꯤꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯀꯔꯤ ꯀ꯭ꯋꯥ ꯅꯠꯇꯦꯅꯦ ꯏꯅꯣꯅꯣꯗꯤ ꯀꯔꯤ ꯌꯣꯜꯂꯝꯃꯤꯅꯣ ꯀ꯭ꯋꯥ ꯌꯣꯜꯂꯦ ꯑꯗꯒꯤ ꯑꯂꯨꯁꯤꯁꯨ ꯍꯤꯡꯒꯣꯜꯒꯤꯔꯣ ꯑꯣ ꯑꯗꯒꯤ ꯁꯤꯅ ꯀꯔꯤ ꯕꯣꯔꯣꯏꯔꯣ ꯑꯣ ꯑꯗꯒꯤ ꯕꯣꯔꯣꯏ ꯑꯗꯒꯤ ꯀꯔꯤꯅꯣ ꯁꯤ ꯑꯩꯈꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯣ ꯁꯤ ꯍꯤꯡꯒꯣꯜꯒꯤ ꯉꯥꯛꯇꯅꯤꯅꯦ ꯑꯣ ꯄꯨꯂꯩꯁꯤꯅ ꯃꯌꯥꯡꯗꯩ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯆꯥꯅꯕ ꯑꯣ ꯏꯁ ꯌꯦꯟꯗꯦꯝꯁꯤ ꯅꯨꯡꯁꯤꯔꯦꯗ ꯑꯩꯅ ꯙꯔꯃꯤ ꯕꯖꯥꯔꯒ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯃꯣꯏꯒꯤ ꯍꯞꯇꯥ ꯀꯩꯊꯦꯜꯁꯤꯡꯗ ꯌꯦꯟꯗꯦꯝ ꯊꯤꯕꯗꯕ ꯐꯪꯗꯕ ꯑꯣ ꯅꯨꯡꯁꯤꯔꯦ ꯌꯦꯡꯕꯤꯌꯨ ꯇꯧꯔꯤꯁꯦ ꯕꯤꯕꯤꯒ꯭ꯔꯥꯝꯒꯤ ꯆꯨꯊꯦꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯕꯤꯒ꯭ꯔꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯀꯥ ꯂꯝꯕꯤꯗ ꯂꯥꯛꯑꯒ ꯁꯤꯗꯩꯁꯤꯗ ꯑꯅꯨꯋꯥ ꯑꯃ ꯊꯦꯡꯅꯔꯦ ꯑꯅꯨꯋꯥꯅꯦ ꯑꯩ ꯏꯅꯥꯎꯁꯦ ꯏꯆꯥꯁꯤꯡ ꯑꯩꯗꯤ ꯃꯌꯥꯡ ꯃꯔꯣꯟꯗ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯏꯅꯥꯎꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨ ꯆꯧꯗ꯭ꯔꯤ ꯑꯃꯨ ꯆꯧꯗꯔꯤ ꯁꯤ ꯕꯤꯕꯤꯒ꯭ꯔꯥꯝꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯟꯁꯤꯗꯩꯁꯤꯗ ꯌꯨꯝ ꯀꯌꯥꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯝ 150 ꯂꯩ ꯑꯁ ꯌꯥꯝ ꯂꯩꯅ ꯑꯗꯨꯅ ꯀꯔꯤ ꯀꯧꯋꯦꯕ ꯈꯨꯟꯒꯤ ꯃꯃꯤꯡꯗꯣ ꯂꯥꯡꯒꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯆꯧꯕ ꯌꯨꯝ 150 ꯂꯩꯕ ꯑꯃ ꯂꯩꯔꯦ ꯁꯤꯒꯤ ꯑꯅꯨꯋꯥ ꯑꯣꯏꯅ ꯂꯩꯔꯦꯌꯦ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯤꯂꯥꯝ ꯇꯧꯔꯒ ꯃꯤꯉꯣꯟꯗ ꯌꯣꯜꯂꯒ ꯉꯥ ꯐꯥꯍꯜꯂꯦꯌꯦ ꯑꯁꯣꯝꯗ ꯇꯨꯔꯦꯟꯗꯤ ꯁꯣꯅꯥꯏ ꯇꯨꯔꯦꯟ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯁꯣꯅꯥꯏ ꯇꯨꯔꯦꯟ ꯊꯥꯗꯣꯛꯑꯝꯃꯦ ꯁꯣꯝ ꯆꯠꯈ꯭ꯔꯦ ꯑꯣ ꯑꯁꯣꯝ ꯆꯠꯈ꯭ꯔꯦ ꯁꯤꯅ ꯀꯔꯤ ꯇꯨꯔꯦꯟꯅꯣ ꯁꯤꯅ ꯁꯣꯝꯗꯒꯤ ꯆꯠꯂꯒ ꯁꯣꯅꯥꯏ ꯐꯪꯉꯝꯃꯤꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯁꯣꯅꯥꯏꯗꯤ ꯁꯨꯝ ꯀꯣꯏꯗꯅ ꯂꯥꯛꯑꯒ ꯁꯥꯏꯁꯤꯒ ꯁꯣꯝꯗ ꯆꯦꯜꯂꯛꯄꯗꯨꯒ ꯍꯪꯉꯣꯝꯗ ꯂꯩꯗꯤ ꯆꯦꯜꯂꯛꯄꯗꯨꯒ ꯐꯪꯅꯕ ꯅꯛꯁꯟꯅꯔꯝꯕ ꯈꯪꯉꯕ ꯑꯗꯨ ꯑꯗꯨꯝ ꯀꯤꯡꯈꯥꯏꯔꯛ ꯇꯧꯗꯅ ꯏꯁꯤꯡ ꯏꯆꯥꯎꯗꯅꯦ ꯀꯥꯈꯠꯂꯛꯑꯦꯗꯅ ꯃꯊꯛꯇ ꯏꯁꯤꯡ ꯆꯦꯜꯂꯝꯃꯤ ꯃꯅꯨꯡꯗ ꯍꯟꯗꯅ ꯑꯗꯨꯝ ꯍꯟꯊꯔꯛꯄꯗ ꯕꯣꯔꯥꯛ ꯑꯣꯜꯂꯒ ꯀꯨꯏꯈ꯭ꯔꯦ ꯆꯍꯤ 50 ꯅꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ꯭ꯔꯣ ꯇꯝꯃꯦ ꯀꯗꯥꯏꯗ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤ ꯅꯪꯗꯤ ꯀ꯭ꯂꯥꯁ 5 ꯃꯨꯂꯥꯗ ꯑꯣ ꯃദ്ꯔꯁꯥ ꯂꯩꯕ꯭ꯔꯣ ꯈꯨꯟꯒꯤ ꯀꯩꯅꯣ ꯅꯪ ꯀꯦꯃꯦꯔꯥꯗ ꯏꯀꯥꯏꯔꯤꯕꯨ ꯀꯩꯅꯣ ꯄꯥꯡꯒꯟꯗꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣ ꯊꯣꯛ ꯌꯥꯗꯦꯕ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯨ ꯅꯠꯇꯅ ꯑꯣ ꯀꯩꯅꯣ ꯋꯥꯄꯣꯛꯄꯤ ꯂꯥꯞꯇ꯭ꯔꯦꯕ ꯋꯥꯄꯣꯛꯄꯤ ꯑꯩꯈꯣꯏ ꯂꯥꯡꯒꯤꯁꯤ ꯊꯥꯗꯣꯛꯄꯒꯅꯤ ꯑꯣ ꯂꯥꯡꯒꯤꯗꯤ ꯈꯤꯇꯪ ꯃꯥꯡꯅ ꯊꯥꯗꯣꯛꯑꯅꯤ ꯑꯣ ꯐꯔꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ
Waapokpi yonaba chatsage hojiki langi ariba akogi maitai pangan jingi khun bibigram ga tainana leiriba du lanthok chare adu lanthok lambi se amu phare kaino da ngasai gi anwa leiriba turen na thadalamaga pat oina lehoba adugi matek tu khaktang cc block thabani mangda inak nakna kaithel leire aina ngasi tasengna matam khijitang thengna laksari sidi Waapokpi da mai kaithel da maitai singna tauriba matau tamlaba chinglon mapan gi wangmada Cachar gi Sonai subdivision manu Waapokpi aisida taurisi maitai gi yung ngaktani adu mai yung kayam leiba kaidawbai do bazar da Waapokpi bazar da thengnaba ahal lamada wari sanajaraga ai paudam jage maru oina bazar gi sin maitai ngakta tauba do ai uchaning dana laksabani Waapokpi gi changsin lakpasida thonganda maitai akoi ibema ni ikai ya do aina kari poyom chakhrabo o yola adunda mamangda so mo phamina asida so mo phammeba thonganda akoi gi kabok si yumda sem saba natro sidi kayungi asyum yam chawida kayungi imno siba haurombam o adubudi bazarda ahan naman thengnaraga hangage o mamangda so ama ai panthajar roi kaino sida kabok thonganda o yumda sabane base o dengi chengpak ti taunabro taude somda so mamangda so ama phammi dana ngasai gi kabok yombadugi khitang hendolaga indona ma kaino tauriye kari noi hingol gi ro sibo hawai tharak lo nate uri hawai ga kaino ga sidi maitai na leidoribra kanana leidorino mayang pangan gari chali singsinna indoni aidi imphal gi ni indoni chahi kya surya chahi kano marfu tara helamani ya yam phaina adu dia kayum gi kayumgi mino indon sia haurombam lo o bon tarapur haurombam dai laksari mi aise bazar bauda chatsage na o indongi mingdi kari kaubiba kari jinone bungon natin chum hangi ni kari ming haibda kari kaige kaite radhika o yam kuina punsibi ko nuksire yumda pan bane base aise hoji Waapokpi bazar yaujare ado ahan lama ai ahan bada ujasing wari kita taubiba yanina maisi o yari te ngali ujasing khurumjari ai Manipur gi ai thama ani rogi mamang dagi upper Assam dagi hauna maitai khunjing aina ngamjare gi nomagi amamam da thungjaraga ai YouTube ai da sum thanga chariba ada uja ming kari kaubiba uja Chandra Babu kayum no arambam adai ujagina ai Lukram Bir Mohan adagi ujagina mana harumbam yam leina bon tarapur harumbam ga yumna sagai punbro koi sagai punde harumbam ni koi tongali o nate aina hangjaningi se uja Waapokpi si mayang na kari kauge Kaptanpur hare num kang Kaptanpur haiba akhoi maitai na Waapokpi haiba o adagi chi adu kaithien ji di maitai na yamini ko akhoi gi masai da Waapokpi maitai na Waapokpi hariba Kaptanpur haida oja maitai yumthong ji kaya muk yamna leiramgani koi asida leiri se jamda jumnak chamuki mayan koi Waapokpi o dei haidok kris lei mate chingol kai leiri bibigau leiri hoi bibigam ga ai lalaga laksai Sandam Laikai o so chandam lekai som changi doida o adigi si lambi akhoi gi afaba si da chum aina laksari si da sum paring chakhar di kai ta toino o singapur natraga so sonda lambi ani thona khaidoi ya o Singong Laikai romdagi lupa riga ya le ori son side lom sa Kaptanpur se ai oja amagi mayumda ai kuire ne oja gi mingdu bo kaw taw
ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯇ ꯊꯦꯡꯅꯖꯗꯅ ꯑꯩ ꯃꯥꯏ ꯃꯌꯨꯝꯗ ꯆꯟꯗ꯭ꯔꯃꯣꯍꯟ ꯍꯥꯏꯕ꯭ꯔꯥ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟꯗꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯃꯣꯍꯟ ꯑꯔꯥꯃꯝ ꯆꯟꯗ꯭ꯔꯃꯣꯍꯟ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯁꯤꯒꯤꯅꯤꯅ ꯃꯥꯅꯤ ꯉꯥꯏꯇꯅ ꯄꯥꯎ ꯐꯥꯎꯅꯖꯩ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯥ ꯑꯁ ꯃꯥ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯛꯑꯣ ꯆꯠꯃꯤꯟꯅꯔꯁꯨꯅ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯖꯗ꯭ꯔꯕ ꯁꯤꯅꯤ ꯁꯨꯝ ꯑꯩꯅ ꯌꯨꯇꯨꯕꯇ ꯈꯨꯟ ꯀꯁꯥꯔ ꯃꯄꯥꯟꯒꯤ ꯁꯨꯝ ꯎꯠꯆꯕ ꯑꯗꯨꯅꯤꯗ ꯁꯤ ꯑꯣꯖꯥꯁꯤꯡꯅ ꯐꯝꯕꯤꯔꯝꯃꯤꯁꯤꯁꯨ ꯃꯩꯇꯩ ꯏꯕꯦꯝ ꯑꯃꯒꯤ ꯆꯥ ꯍꯣꯇꯦꯜ ꯆꯥ ꯐꯪꯕ꯭ꯔꯣ ꯑꯣ ꯆꯥ ꯅꯨꯡ ꯑꯗꯒꯤ ꯀꯔꯤ ꯆꯥ ꯕꯣꯔꯥ ꯀꯔꯤꯅꯦꯕ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯐꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯪ ꯍꯥꯡꯉꯤꯔꯣ ꯁꯤꯕꯣ ꯅꯨꯡꯊꯤꯟ ꯑꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯐꯝꯗꯦꯅꯦ ꯑꯣ ꯑꯣꯖꯥ ꯑꯃꯨꯛꯇ ꯁꯨꯝ ꯃꯊꯪ ꯑꯃꯨꯛꯇ ꯆꯠꯆꯒꯦꯀꯣ ꯁꯤꯗ ꯀꯕꯣꯛ ꯄꯨꯔꯤ ꯀꯕꯣꯛ ꯌꯨꯝꯗ ꯁꯥꯏꯔꯣ ꯁꯤꯕꯣ ꯆꯦꯡꯄꯥꯛꯇꯤ ꯁꯨꯗ꯭ꯔꯦ ꯑꯣ ꯁꯤꯒꯤ ꯍꯤꯗꯥꯛꯀꯤ ꯗꯨꯀꯥꯟꯁꯦ ꯃꯩꯇꯩꯒꯤꯔꯣ ꯑꯣ ꯃꯩꯇꯩ ꯕꯥꯃꯣꯟ ꯑꯣ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤ ꯀꯤꯂꯣ ꯀꯌꯥ ꯑꯣꯟꯒꯦ ꯑꯣ ꯅꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯇꯥꯡꯉꯤꯅꯀꯣ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯄꯣꯛꯄꯤ ꯀꯞꯇꯥꯟꯄꯨꯔꯒꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯐꯝꯃꯤ ꯌꯥꯝ ꯁꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯣꯜꯒꯤꯔꯣ ꯍꯤꯡꯒꯣꯜꯒꯤꯁꯨ ꯌꯥꯎꯋꯦꯕ ꯑꯁ ꯍꯤꯡꯒꯣꯜꯒꯤ ꯌꯥꯎꯔꯗꯤ ꯌꯥꯝ ꯐꯩꯅ ꯉꯥ ꯌꯣꯟꯕ ꯅꯍꯥꯟꯅꯤ ꯉꯥ ꯌꯣꯟꯕ ꯃꯩꯇꯩ ꯂꯩꯍꯧꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯤꯁꯤꯡ ꯉꯥ ꯂꯩꯔꯤ ꯉꯥ ꯌꯣꯜꯂꯤ ꯑꯣꯖꯥꯁꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯑꯁꯦ ꯉꯥ ꯌꯣꯜꯂꯤꯁꯤ ꯃꯩꯇꯩꯅꯦꯕ ꯍꯥ ꯁꯤ ꯃꯥ ꯃꯩꯇꯩ ꯅꯠꯇ꯭ꯔꯣꯕ ꯍꯥ ꯄꯥꯉꯟꯅꯦꯕ ꯄꯥꯉꯟ ꯃꯩꯇꯩ ꯄꯥꯉꯟ ꯑꯗꯨ ꯀꯩꯅꯣ ꯃꯥ ꯈꯨꯝꯗ꯭ꯔꯤꯗ ꯑꯣ ꯃꯅꯥ ꯇꯥꯗꯕꯒꯤ ꯑꯣ ꯁꯤꯅꯤ ꯉꯥ ꯌꯣꯟꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯗꯤ ꯉꯥ ꯌꯣꯟꯗ꯭ꯔꯕ꯭ꯔꯣ ꯁ꯭ꯋꯥꯏꯁꯤꯕꯣ ꯁꯤ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯂꯣ ꯀꯅꯥꯒꯤ ꯗꯨꯀꯥꯟꯂꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯑꯣ ꯑꯁ ꯅꯨꯡꯉꯥꯏꯖꯩ ꯑꯩꯕꯨ ꯈꯪꯕꯤꯕ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯏꯅꯥꯎ ꯑꯩ ꯃꯤꯡ ꯊꯧꯅꯥꯖꯝ ꯇꯣꯟꯁꯤꯡ ꯀꯧꯏ ꯇꯣꯟꯁꯤꯡ ꯀꯔꯤ ꯊꯕꯛ ꯇꯧꯕꯒꯤꯒꯦ ꯑꯩ ꯗꯨꯀꯥꯟ ꯃꯆꯥ ꯑꯣ ꯑꯗꯨ ꯁꯤ ꯗꯨꯀꯥꯟꯁꯦ ꯃꯩꯁꯦ ꯏꯅꯥꯎ ꯑꯩ ꯅꯤꯡꯉꯣꯝ ꯔꯟꯖꯤꯠꯇꯤ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯔꯤꯚꯦꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯏꯁ ꯌꯥꯝ ꯐꯩꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯁꯤꯒꯤꯁꯤꯗꯤ ꯌꯨꯝꯂꯩ ꯏꯅꯥꯎꯒꯤꯗꯤ ꯑꯩꯗꯤ ꯏꯁꯥꯝ ꯑꯣꯄꯦꯟꯗ꯭ꯔꯣ ꯂꯣꯀꯦꯜꯗꯤ ꯀꯩ ꯇꯧꯕꯤꯔꯤꯒꯦ ꯏꯁꯥꯝ ꯑꯣꯄꯦꯟꯗ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯁꯤꯕꯒꯤ ꯇꯤꯄꯥꯔꯒꯤ ꯀꯔꯕꯥꯔ ꯇꯧꯔꯦ ꯑꯣ ꯀꯔꯕꯥꯔꯁꯨ ꯐꯩ ꯑꯗꯨꯝ ꯃꯩꯇꯩ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯤꯗꯕ ꯑꯩ ꯀꯩꯅꯣꯁꯦ ꯑꯃꯨꯛꯇ ꯆꯠꯆꯒꯦꯅ ꯃꯩꯇꯩ ꯌꯨꯝꯁꯤ ꯑꯍꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯦ ꯆꯥꯝꯃꯃꯨꯛ ꯂꯩ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯕꯤꯕꯤꯒ꯭ꯔꯥꯝ ꯁꯣꯔꯤ ꯀꯞꯇꯥꯟꯄꯨꯔ ꯋꯥꯄꯣꯛꯄꯤꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯃꯩꯇꯩ ꯃꯆꯥꯁꯤꯕꯨ ꯀꯌꯥꯝ ꯀꯩꯅꯣꯒ ꯍꯧꯖꯤꯛꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯦ 75% ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯟꯅꯒꯤꯒ ꯄꯨꯜꯂꯒ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯂꯩꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯥꯔꯃꯤꯒꯨꯝꯕ ꯑꯣꯖꯥꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯒ ꯑꯣꯒ ꯑꯥꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯇꯪꯗꯤ ꯋꯥꯁꯜꯂꯛꯑꯦ ꯑꯩ ꯃꯩ ꯑꯃꯨꯛꯇ ꯍꯥꯞꯆꯩ ꯑꯩꯈꯣই ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯩꯗ ꯆꯪꯉꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯤꯗ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯗꯒꯗꯤ ꯂꯩꯕ꯭ꯔꯣ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯗ ꯂꯩ ꯑꯩꯈꯣꯏꯒꯤ ONGCꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅ ꯂꯩꯕꯁꯨ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯄꯣꯛꯄꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯅꯟꯗ ꯀꯧꯕ ꯃꯣꯏ ꯑꯃꯦꯔꯤꯀꯥꯗ ꯂꯩꯅ ꯈꯣꯠꯇꯅ ꯇꯧꯏ ꯑꯁꯤ ꯋꯥꯄꯣꯛꯄꯤꯒꯤꯅꯤ ꯑꯩꯈꯣꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤ ꯗꯣꯛꯇꯔ ꯑꯃ ꯅꯠꯇꯦ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯗꯣ ꯍꯥꯏꯕꯤꯗꯕ ꯋꯥꯄꯣꯛꯄꯤ ꯈꯛꯇꯪꯒꯤ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯆꯥꯟꯗꯦꯜ ꯂꯩꯀꯥꯏꯒꯤꯅꯤ ꯑꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯂꯒ ꯇꯧꯔꯤꯔꯥ ꯑꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯁꯤ ꯑꯃꯦꯔꯤꯀꯥꯗꯒ ꯂꯩꯕ ꯌꯥꯎꯕ꯭ꯔꯣ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯗꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯠꯊꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯔꯟꯖꯤꯠ ꯍꯥꯏꯅ ꯅꯤꯉꯣꯝꯕꯝ ꯗꯥꯛꯇꯔ ꯔꯟꯖꯤꯠ ꯍꯥꯏꯅ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯕ ꯒꯥꯔꯦꯝꯂꯤꯟꯗꯨꯗꯤ ꯆꯠꯈꯔꯦ ꯏꯅꯥꯎ ꯔꯟꯖꯤꯠꯇꯤ ꯋꯥꯄꯣꯛꯄꯤꯒꯤꯔꯣ ꯀꯔꯥꯏ ꯆꯥꯟꯗꯦꯜ ꯂꯩꯀꯥꯏ ꯍꯥ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤ
ꯑꯣ ꯆꯟꯗꯝ ꯂꯩꯀꯥꯏꯗꯤ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯣ ꯏꯅꯪ ꯈꯪꯅꯔꯕ꯭ꯔꯥ ꯑꯣ 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 ꯑꯦ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯊꯦꯡꯅꯗꯅ ꯏꯅꯛ ꯅꯛꯄꯅꯤꯅ ꯃꯩꯇꯩ ꯀꯩꯅꯣꯅ ꯗꯨꯀꯥꯟꯅ ꯅꯝꯃꯤ ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯋꯥꯄꯣꯛꯄꯤ ꯕꯖꯥꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯔꯤꯁꯤ ꯇꯔꯅꯤꯡ ꯕꯖꯥꯔ ꯑꯣ ꯇꯔꯅꯤꯡ ꯕꯖꯥꯔ ꯈꯪꯅꯕ ꯑꯣ 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 ꯀꯞꯇꯥꯟꯄꯨꯔ ꯇꯔꯅꯤꯡ ꯕꯖꯥꯔ ꯈꯪꯅꯕ ꯑꯣ 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 ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯑꯃꯨꯛꯇ ꯃꯊꯪ ꯑꯃꯨꯛꯇ ꯆꯠꯆꯒꯦꯀꯣ ꯅꯨꯡꯉꯥꯏꯖꯩ ꯑꯧ ꯐꯅꯤ ꯐꯅꯤ ꯐꯝꯕꯗꯤ ꯁꯤ ꯍꯤꯡꯒꯣꯜꯒꯤ ꯉꯥꯛꯇꯔꯣ ꯃꯥꯏꯔꯦꯟ ꯃꯅꯥ ꯀꯩꯅꯣ ꯁꯤꯅ ꯌꯨꯝꯗ ꯆꯦꯡꯄꯥꯛ ꯁꯨꯔꯤ ꯇꯦꯡꯒꯤ ꯇꯧꯔꯤꯔꯣ ꯑꯣ ꯃꯤꯉꯣꯟꯗꯩ ꯂꯩꯔꯛꯄ ꯑꯣ 시주 흰곤기니냐? 시까리노? 까리야? 쟁크룹. 와복비 अखोगी कप्तानपुर टर्निंग बाजार दा अखोगी इनाउगी मिंग करिया मधु कयुम नो निंगोम मधु मुंगोलगा इबेमगी मिंग न करिया रंजना गना होटल अमा तौरी होटल जी दैसिदा फंगी से सिंजू द गायरे माना फंग्री से अतैदी अखोगी बोरा लेरे कंग अखोगी चौमिन नुमिन तौदना आइदा कइनो तौब्रो अयुक नुदिन जु तौब्रो नत्रगा नुंदावरमदरो अयुक तगी फैने अयुक तगी तौबो फैना नो मिते नत्रो माने नुंदावरमगी कुथोरेबको सिजु मैतेगी ग्रोसरी शॉप नी कम चावा कई इनाव ओ सिदरो कई इनाव की कई मिंग कराई देगे बा एन सुब्रत सोमद लाउने मंगान से नंग सुब्रतो एल सी कइनो एन से निगोममनी कायदे सी चंदम लेकागी नि सी चंदम लेकागी सिदा थोलपा कदा थंगनरबनी न को वो थबक्ति से बैंक की थबक देदी CSC सेंटर अदु पैसा अदुम फजना थोंगनी हाइदी मयांगसिंग कइसिंग याम लांगने बा ओ दोइ सोजा से एगी केनो दा मते तंग उच्चगे ने सु केन तौजबने ओ मम्मे जा मनुंग नमता म चंगेने म्यूजियम लेदोइनी नै इनाउ मिंग करी अगी ममिंग राजेश कवे राजेश कयुमनो अही बमने राजेश ती कई तौरीगे आई चे कलम लोग दे बिजनेस मजा ओ बिजनेस तो नि बिजनेस तो वो मयाम थोप दरकार ने हां मा मितेरो अदे मितेरा आई बजे मानी दम खुमला जिदा मिते आई द मामोन यावरबनी अखोई कनो सिंग यावरबनी अदो नि पांगन हाइद्रसु याय बा पांगन लेंग्रा है करी बा नती असिगी दु करी खुंदो लांगी फावर लाई मेने आई लांगी गिनी मोय इनाउ मिंग करी को बा ननाव बोगे मामोसु लेब उरमेदा आइकोई दुकानदार का मामोगा लेपिना बुए ओ कनो द अनुवागी दो ओ अदु नुंगाय मयाम थेंना बस फरे फै सिजु मैतेगी कनो मैतेगी होटल ला मैते ऐ इबेम नंदी कनोगी ओजा बसंती मचन पीने दोंत्रो मानी सिदु इबेम मसे आई हाना थेंना करे ओ मागी कनोनी नंग ना सानु पादो नहान उई कराय दनो पुंगै बा हाँ ओ होइना आई कराय दनो म थेंना रेबा फै सिनी अदु खोगी वापो आईदी इम्फाल गिनी आई बोंद्रापुर दे लाक्सै नि ओजागी इबे मन नै इसै दो अमते मुथलुबा दो ओजाई मिंग करी कौबिबा कयुम नो अहिबो द अमते मुथलोगा
ꯑꯩꯃ ꯅꯠꯇꯦ ꯑꯗꯨ ꯃꯨꯊꯠꯇ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯃꯣꯏꯒꯤ ꯀꯔꯤꯕ ꯀꯣꯄꯤꯔꯥꯏꯠ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯀꯔꯤ ꯍꯔꯤ ꯕꯥꯕꯨ ꯀꯌꯨꯝ ꯑꯍꯤꯕꯝ ꯍꯔꯤꯕꯥꯎ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯝꯒꯦ ꯑꯩ ꯃꯤꯂꯤꯇꯔꯤ ꯂꯩꯔꯝꯃꯤꯅ ꯑꯁ ꯅꯨꯡꯉꯥꯏꯅ ꯂꯩꯅꯦꯀꯣ ꯑꯦ ꯅꯨꯡꯉꯥꯏꯕ ꯌꯨꯝꯗ ꯂꯧ ꯀꯌꯥ ꯀꯨꯟꯊ꯭ꯔꯥ ꯑꯩ ꯆꯥꯛꯔꯤ ꯇꯧꯗ ꯑꯗꯨꯗ ꯍꯪꯒꯟꯕ ꯍꯥ ꯂꯩꯕꯅꯤꯅ ꯑꯩ ꯏꯇꯨ ꯍꯧꯖꯤꯛ ꯃꯁꯥ ꯍꯧꯗ ꯍꯣꯁꯄꯤꯇꯥꯜ ꯄꯨꯔꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯄꯣꯛꯄꯤꯒꯤ ꯂꯧꯀꯣꯟ ꯂꯩ ꯅꯠꯇ꯭ꯔꯣ ꯂꯩ ꯂꯩꯔꯒꯁꯨ ꯏꯟꯇꯔꯀꯥꯟꯇꯤꯅꯦꯟꯇ ꯂꯣꯏ ꯌꯣꯟꯗ꯭ꯔꯁꯨ ꯄꯦꯟꯁꯤꯟ ꯄꯨꯊꯣꯛꯑ ꯐꯪꯉꯝꯅꯤ ꯀꯩꯅꯣ ꯍꯥ ATMꯗꯤ ꯄꯩꯁꯥ ꯗꯣꯀꯨꯃꯦꯟ ꯆꯪꯉꯤ ꯄꯦꯟꯁꯤꯟ ꯈꯜꯂꯛꯏꯅꯤ ꯀꯌꯥ ꯂꯥꯏꯈ꯭ꯔꯕꯅꯣ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅ ꯑꯗꯒꯤ ꯊꯛꯅꯕꯁꯨ ꯐꯪꯉꯝꯒꯅꯤ ꯑꯩ ꯇꯨꯃꯤꯟꯅ ꯒꯨꯂꯤ ꯄꯥꯏꯅ ꯅꯣꯡꯃꯩ ꯂꯩꯒ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯃꯥꯟꯅꯔꯨꯅ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯀꯌꯨꯝꯅꯣ ꯍꯥꯟꯅ ꯊꯕꯛꯀ ꯇꯧꯕꯤꯔꯝꯕ꯭ꯔꯣ ꯈꯔꯅꯦ ꯂꯣꯋꯥꯔ ꯁꯦꯛꯁꯟꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯑꯣ ꯑꯗꯨ ꯄꯦꯟꯁꯟꯅꯔꯅꯤꯅ ꯄꯦꯟꯁꯟ ꯐꯪꯗ꯭ꯔꯦ ꯁꯥꯎꯅꯅ ꯇꯣꯛꯊꯣꯛꯑꯦ ꯇꯣꯛꯊꯣꯛꯑꯦꯕ ꯅꯠꯇꯦꯅꯦ ꯑꯩꯒ ꯑꯃꯅ ꯐꯝꯕ ꯐꯥꯔꯃꯥꯁꯤ ꯑꯃ ꯂꯩ ꯗꯥꯛꯇꯔꯁꯨ ꯑꯣꯏꯕꯤꯕ ꯑꯣ ꯑꯣꯖꯥ ꯈꯨꯔꯨꯝꯖꯩ ꯑꯣꯖꯥ ꯑꯩ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤ ꯑꯣꯖꯥ ꯑꯩ ꯄꯣꯠꯁꯝ ꯅꯣꯏꯕꯥꯕꯨ ꯀꯧꯏ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯕ꯭ꯔꯣ ꯀꯔꯤꯅꯣ ꯑꯩꯁꯦ ꯗꯤꯐꯦꯟꯁꯀꯤꯅꯤꯌꯦ ꯗꯤꯐꯦꯟꯁꯇꯒꯤ ꯑꯣ ꯗꯤꯐꯦꯟꯁ ꯌꯥꯝ ꯂꯩꯅꯦ ꯗꯤꯐꯦꯟꯁ ꯀꯞꯇꯥꯟꯄꯨꯔꯁꯤꯗꯩꯗ ꯗꯤꯐꯦꯟꯁ ꯉꯥꯛꯇꯅꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯌꯥꯝꯃꯦ ꯑꯦꯛꯁꯤꯅꯤ ꯑꯣ ꯑꯁꯤ ꯒꯨꯔꯨꯃꯌꯨꯝꯒꯤ ꯑꯩꯈꯣꯏ ꯕꯥꯃꯣꯟꯅꯤꯁꯨ ꯌꯨꯝ ꯑꯦꯛꯁꯤꯅꯤ ꯁꯤꯁꯨ ꯑꯣ ꯑꯣꯖꯥ ꯑꯩ ꯏꯝꯐꯥꯜ ꯊꯥꯗꯣꯛꯆꯔꯛꯄꯁꯦ ꯐꯦꯕꯋꯥꯔꯤꯒꯤ ꯇꯥꯡ 1ꯗꯅꯤ ꯊꯥ 2 ꯁꯨꯔꯛꯀꯗꯧꯔꯦ ꯑꯩ ꯑꯞꯄꯔ ꯑꯁꯥꯝꯗꯒꯤ ꯁꯨꯝ ꯃꯩꯇꯩ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯁꯨꯝ ꯆꯠꯆꯕ ꯑꯣ ꯑꯩꯒꯥꯗꯤ ꯌꯥꯝ ꯃꯊꯧ ꯆꯤꯜꯂꯦ ꯑꯩꯒꯥꯁꯤ ꯗꯣꯛꯇꯔꯁꯨ ꯑꯣꯏꯕꯤꯕ꯭ꯔꯣ ꯑꯣ ꯑꯅꯤꯃꯛ ꯑꯩꯒ ꯑꯩꯗꯤ ꯁꯨꯝ ꯕ꯭ꯂꯣꯛ ꯁꯦꯝꯕꯅꯤ ꯁꯨꯝ ꯋꯥꯄꯣꯛꯄꯤꯗ ꯂꯥꯛꯆꯔꯒ करी गुरु मयूम ने आएगा वापोक्पी रो करीगिनो आएगा करी मिंग कौबिबा जी परमानंद्र मिश्रा मिश्रा ताब्रो शर्मा तादबा मिश्रा ताब अखोय कसादा दी मिश्रा सु लेयबा अदगी जागी जी निको गुरु मयूम निको अदगी इनाउ ओ इनाउ मिंग दी करी आइना विश्वरूप मिश्रा तादोइरा मिश्रा गुरु मयूम विश्वरूप मिश्रा तो करी थबक तौरीगे आई फार्मेसी तौसी ओसीने अदो पाउंग याय मना करी तौबिरिबा पेंशनर एक सर्विसमैन ने एक सर्विसमैन याम लेखरे ने याम नुंगाई नुंगाई न लेबनी ने तौरिजे सीनी अदुना वापोक्पी सी युमना 82 हाइना अंगाम मना इनाव मना हाय सबचाना सीनी कोई मयांगना कप्तानपुर हायरगा खंगनाबा वापोक्पी मैतैना वापोक्पी चुथेक कैथेल वापोक्पी कोना कैथेल टर्निंग कैथेल लाइना लाक्सरगा सीदी चंदम लेकाई रोम दैसु कई रोम जो मयाम लोई थोलागा पुनबनेबा लोई ओ कैथेल नुमिति लेब्रो सिबो कैथेल ले जखोय बराबर कैथेल नि बराबर नेबा नुती गी ओ फनी ओजा आई सिदा लाक्सबसे आई कनोनी थोंग लो लिसिंग जी मैतै की दुकान लो कइनो सिगी बिल्डिंग सिदी मैतै की नत्रो हां दुम जिंगिया मैतै रे भरा लौरिबा भरा लोबा नते मसा मसागी ओ मसा मसागी मैतै की जु याउ नित्रो याउरी मैतै की कोई फमी एरिया जे मैतै की ओ ओ ले रे बा आई चंगजरु रे ओ ओ ngasi laktre ba o kethin numit haibadi leite ba o sini wapokpi kaithel akoi gi turning e je ta kausoi turning kaithel da aina lakchadana masais da लेरिबा मवोंग सी ख्वाई मयाम दा उच्चबदो आई
ꯃꯐꯝꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯨꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯉꯥꯛꯇ ꯌꯣꯟꯕꯤꯔꯤꯕꯅꯤ ꯁꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯐꯝꯗꯣꯏꯅꯣ ꯁꯤꯕꯣ ꯑꯣ ꯄꯨꯡ ꯀꯌꯥꯐꯥꯎ ꯑꯣꯏꯕ 8:30 ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯐꯝꯗꯣꯏꯅꯦꯕ ꯑꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯒ ꯑꯩꯅ ꯋꯥꯄꯣꯛꯄꯤꯒꯤ ꯃꯔꯝꯗ ꯇꯝꯖꯕꯗꯨ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯥ ꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯆꯈꯤ